Arambai News Guwahati da Manipuri Pao tabiriba singbu yan handu maktada chingangbam Suzitrani na kurumjari hojing asigi samlappa mariba Pao sing lawirase ngase Assam Assembly gi ningtham mifam gi aroiba numitta Assam Microfinance Bill pass tawkhre nupi singi nungaiba paw moina pikna sel puraga business tawjaba adubu khudong chadaba kaya mayuk naraba nupi singi damak budget ta lupa crore chaunga lengak na kaithokre loinana aruba anabana naraba angang kunda mapanda chatuna advanced hospital da layingbagi khudong chaba pibagi wafamsu ngasi house ta lauthokhi ngasi dagi Assam da boro loan bu associate official loan oiragani masiga mari leinaba bill ngasi assembly na pass tawkhre nakalamorom da lakh 13 khaktang leiba boro dagi masing yamnamak henna leiba habadi lakh 40 henna leiba Bengali loan asisu Assam gi associate official loan ohengadabani haina Congress ki maikei dagi akanba demand tawrakhi adubu member kharanadi associate language haribasi karino haina wahang phauba hangnarakhi Nagalamrom da Assam gi chawgi samesya si national issue oina lawshilaba yai haibagi nungaiba paw amasu ngasi house thamki adubu madrasa singdi matam pnamaki oina thingjinkre madrasa sing regular school olagani adubu ngasi gi numidasi AIUDF nadi black day ni lauthokibaga loinana court ki mateng lawragani haikre hayeng chahi gi aroiba numit habadi December gi tang 38 gi numidang asigi oina Assam lengak na athingba kaya thamkre numidang pung 10 gi matungda music makhol hauna khongba yaroi license paiba bar sing ahing nongai pung 12 fauba hangba yagani maduso capacity gi chada yankai khaktada customer sing phamba yagani aduga license paidaba dukan sing amadi bar sing di hangba yaroi hairi ngasi Guwahati gi Assam Engineering Institute Chanmari Book Fair hangdokladuna Brindavani Vastra Assam da hanna puraknanabagi hotnagani haikibaga loinana guru gi fizol purakpa haibase Assam lenga ki thaudang ni haina Assam gi CM Sarvanan Sonowal na haikre ngasi gi book fair asida Manipuri Larik Phangpham book stall ahumari su yauri ngasi Sarad Purnima gi yaifraba numida sida Kasar Silchar gi manung channa Sadargat Rongpur Part 4 New Link Road ADC Colony da leiba Khaidem Birendra Singh Retired Manager Central Bank ki sangai da nongin NGO gi head office oinanaba mafam ama khudol tambikibaga loinana ngasi anoba office asi sangakhre mafam sana head office lehen bibasina loop ki oiba thabak thoramda hena khumang chawsil halagani haina loop ki maikei dagi gunadon mutumna harauba phongdorakre Hawbam Gaurahari ngarang December gi tang 18 numidang pung 13 tabada Sribar da leiba masagi sangai da laikhidre mahak cardiac arrest na maramoiduna laikhidabane Hawbam Gaurahari English ngamaga chamapan kunipan gi August 15 da Kasar district ki Sribar da pokhi Guwahati University ki graduate ne mahakna Manipuri loan amasung sahitya chawkhanaba honabada achoba thodang kya lauramki Manipuri Sahitya Parishad Assam gi Vice President amasung Lakhipur District Committee gi President su oiramki Assam Sarkar gi Cooperative Society gi Sub Registrar oina Inglisingamaga chamapan marfuteret tagi thabak tagi potharba matung sangsthan kya da saruk yaki amadi saireng waring kaya phongduna sahitya gi seva tawramki Manipuri Sahitya Parishad Imphal na Inglisingani mapanda Sahitya Sevak haiba upadhi asi pikhi Oza asigi phongkraba larik singi manungda Kavita Nongthang Lol ahumgi saireng lairik Milan Kavita Miramlenda Lairamlen Khongchat Sahitya Chumthang amadi Ramya Rachna Charongni Asumna Lakhipur Sribar gi saknairaba senior citizen amasung Sahitya Sevak Hawam Gaurahari na laikhidabada Lakhipur ahal marup nasu awaba phongdorakre amadi Naha Marup Kasar gi founder president oiramba Hawam Gaurahari na laikhidaba sida Naha Marup Lakhipur amasung Manipuri Language Development Society Assam nasu awaba nungaitaba phongdorakre ngasi Naharol Khorirol Silup Assam gi Larik Sang Khorilon Geigi Sub Committee gi mifam ama lubasi gi VP Thokchom Biswanath na mifam apoiduna Khorirol Sanglen Lakhipur da pangthokre library asi nahona na amuk mapung phana thabak chathanaba lepna kibaga loinana nungtigi nungthil pung 3 dagi manga fauba amasung nongmaijing numittana ayuki pung 13 dagi nungthilgi pung manga fauba thong hangduna mayamna larik pabagi khudong chaba phanghanaba warip lauki
Thoram asida lairik sang asigi librarian Bimoljit amasung assistant librarian CH ngai thoiba loinana hanagi president ani habadi ingudam binod amasung longjam gopendra su sarukyaki hanagi president ingudam Satish Chandrana maira chukhatuna thoram asi hogdoki amadi lubasigi pau takloi oiramba haubam gauraharina lekhidabada awaba phongdoki haina general secretary K Nandababu Singhna thadorokpa chirol asida phongdorakli ngasi nungthil Beltola Manipuri Welfare Organization Bakrapara Guwahati na sinduna handakta APSC CCE English ngani tarani panda ACS cadre da Yankimapan suwa position da mai paklakraba Yambem Anand Singhbu taramna okpagi thoram ama Guwahati Bakrapara gi Sri Sri Radha Govinda Mandir da pangthokre thoram asida lubasigi president Iboton Sharma founder member Yengkhom Manilal amasung Ningombam Brajamanina daisa famki Thagat wahi kaya phongdokibaga loinana member singi manungda Professor Ranjit Thiam Gaurachandra Ningombam Brajamohan amadi Ibung Sarmana chingbasu yauki Leisungbam Raskisorna Ananda Matau Karamna Mahakna APSC gi CCE gi damak honakibage haibna chingba wahang kaya hangduna Anand gi phazarba pakhum sing mayamda tahanki asumna lupki maikaidagi nungaiba phongdok poina momento ama mitei khudai ama amadi member kaya nasu lanai oina khudolpot kaya tamki Banbayai Yambem Anand Guwahati Bakrapara laiba retired DIG APRO Yambem Lalbabu amasung Yambem Angobi Devi gi machanupani Ngarang leba popo numit ki numidang pung mapan makai muktabada kasar tolet khumai lekai de laiba Sanahal Sarmagi yum khanghodana electric short circuit oibadagi mai horoktuna chakri khudakta police amasung fire department ta pau pi khiduna VDP volunteer amasung khungi miyam changduna mai chakpadu kanana ba honaki Thogdogaduda Lakhipur Nayagram gi Jila Parishad Anita Devi su thungladuna sarkar dagi phangpham thokpa mateng phangnana ba honabada mahakna angamba mateng pangani haibagi thajaba pikhi Meghalaya gi Riboi district lariba awang nongpoki ihan hanba specialized ginger processing plant asi hingat hankibaga loinana English ngani kunma thoigi haugalakpadagi hauna thabak tauba hauraba yari wafam ase ngasi donor minister Dr Jitendra Singhna laukthokibani Manipura matamamada khwaidagi maming laikhiba thagi chepong lamyanbagi editor oina thau puramba Manipuri investigative journalism gi lamyanba NK Sanajawbagi marfu mari suba mapokumon thoram ngasi NK Sanajawba Memorial Trust na sinduna lamyanba sanglenda pangthokre laikhidrabagi photo da haikat lekat tamduna achamba thoram amoina handaki kumon thoram asi pangthokhi Hanagi UNLF ki chairman RK Meghenna thoramasida saruk yaraduna aikhoi punna nungsinabagi wakhal chendrabadi punna lupminakiba tabani haikibaga loinana masida lup phurup kharana decision loba yaba natte miyam punna decision lobagi mathau tai karamna hingminagadage haibadu wari sanaba changi su haiki Ngasigi thoramasida UCM gi president Sunil Karam Amzu gi president Bijoy Kakching Tabam amadi tongan tongan ba imalup singi luchingba singsu saruk yakhi Mirses Universe English ngani kungi top kunmanga khangatpada Manipur gi maya kukina taramari suba mafam kan bangamkhre malem gi tongan tongan ba leba khayadagi contestant marfuni pana competition asida saruk yakhi COVID pandemic na maram oiduna audience na pirakpa vote ta base oraga khankibani Panbayai Technopal District tagi Mayakukina Mrs. Indian Quarantine Queen English ngani kungi mingthol phangki batanatana Mrs. India Gorgeous ki mingthol su phangki Machahum Surabi Mayakuki Ranchi da Agricultural Scientist oriba Kakai Matigi loinabini Thobal S Yogi Chairmanship Makhada Nasa Mukta Bharat Campaign Thobal gi District Level Meeting ama SD Office ta pangthokre Meeting asida Block Level Committee gi member pnamakna sarugya ki bagalojana Thobal District ta Committee asina pangthokliba thabak thoram khayagi matangda su kharanai nakhi Thoram asida A Kameshwar M Syama Devi K Lokendrona ngasi mayuk nariba drug ki tamthireba phim asigi matangda wafam kaya phongdokhi Haukiba pung kunmari asida awangnopogi state singi manungda hauzik phawbagi oina COVID-19 positive oibagi report lakraba state singi manungda Assam da humbudra taruk Tripura da tarani thoi Manipur da nipuma thoi Nagaland da mari amadi Mizoram da mapan phangkhre amadi haukiba pung kunmari asida awangnopogi state singi manungda
Hauzik Paubagi oina COVID number moiduna ngasigi oina leikidaba state singi manungda Assamda ahum amadi Manipurda amani. Asumna India da ngasigi oina hauzik pauda COVID-19 gi anova positive case lising tara taruk phangkre. Confirm case masing na crore amaga lakani lising humpuga chatruk yaukre. Active oriba case masing na lakani dasmik manga mapan yaukre. Amadi apun balai kidabagi masing na lagamaga lising nipuni pan chatruka humpu henkre. Ngasigi oina hauzik pauda miyoi chamaga marfu manga India da COVID number moiduna laikidre. Aroibida atopa pausing da. India lengak na UK dagi chathok chasin tawba flight suspend tawba mathang chahi Englishing ani kunma thoigi January tang taret phawba sangdok hankhre mamangdadi UK India flight asi December tang kunthama thoi phawbadang suspend tawrambani maroina India da UK strain gi case kun phangkhibadagi UK flight ban tawba si sangdok hankhibani panbayai UK strain asi mahusa COVID tagi chada humbudra henna launagali Mari Lena Balenga ki organization kiana recommend torokpadagi COVID news trend dagi jackson thorangoina athingbasi sangdok hankibani. Super spreader oigadaba thabak thoram singi mathakta kupna panabaga loinana New Year celebration na chingbudasu mi punba thingnanaba lengakna lauthokre. Uttar Pradesh lengak na UK dagi halakpa miyoi lisingani ga chonga henbagi COVID test tobada miyoi tara COVID positive oiba thingnakre. Haiba miyoi singasida COVID virus ki karamba strain yaubagi haiba khangba ngamnanaba genome sequencing gi damak Pune da sample sing thakre. COVID pandemic na maram oiduna India lengak na senba chahi inglisingani taramapan kungyoina income tax return file tobagi deadline mahusa July kuntrama thoidagi February taramanga fawba sangdok hankre. Panbayai lengak na deadline asi mamangda aniraksu sangdok hankrabani. Expert ki wafa matungina anoba COVID makhalasi mamangi strain dagi yamnamak hena sandokanba ama oijarabasu hena khudong thiningai ni haibadi leiti su hairakli. Kendra gi lenga amasung lomilup singi marakta taruk subar raunoina ngasi wari sanakre Union Minister Singh haibadi Narendra Singh Tomar Piyush Goyal amadi Som Prakash meeting asida saruk yaki isu mari gi manungda anidi yanaba purakre haina Minister Tomar na paumisingda phongdoraki Delhi da Ingliba maying asida mideng thamlaga nupi angang amadi ahal sing yum da hankinaba Minister Tomar na lomiluching basingda haizaki Lagliba January gi tang marida amuk wari sanaragani hainasu Minister asina makhatana phongdoraki Haukiba October gi tang kuntrada Beijing na panthungpham oiraga COVID pandemic ki epicenter oiriba Chinese sahar Wuhan da VVM flight ta thunglakiba Indian passenger singi passport sing block tawkhibadagi flight ta boigera plane dagi boigera Beijing city da chatpangamdaduna leiri Numit yangkhaini gi quarantine loraba matungda fawba Beijing changba yadaba asida Indian sing khudong chadaba kaya mayoknare Makhoi gi health code status hausikso dumak red oiri Chinese Health Authority na green da onthokpidri Mathau taba numit kunipani dagi hena numit yangkhaini quarantine layraklabani loinana local authority dagi su negative certificate pairabani asi phawbada Beijing changba yadri Piba masida China da handuna thabak tawba pamba Indian lising kayagi laibak lam hangnaduna leiri Panbayai Larik Makha Tamthanabagi damakta China da amuk hananabagi ngaiduna leriba Indian mahiroi lising kunmathoi chahi amadi mangzarabane Mathang chahi amagasu mangzaba yabagi akiba leirakli UK da thorakliba yamnamag lawna ganba COVID makhalasi US ta yan hanba oina Colorado da phangle haibasi mayek sengle Kharani asigi travel history lektaba chahi kudmayagi anaba si hozi isolation da thamle UK da Oxford AstraZeneca vaccine sinanabagi damak ayaba pikre ahanbagi dosing yamna thunamak kapa horagani miyoi million yankhai da COVID vaccine kapa matik chana konanaba dose million chama UK da order tawkre amadi aroibada asigi oiba tentakpa mariba pau khara Asian leibak singe manungda COVID-19 gi vaccine kapa ahanba leibak Singapore na oikre Anoba COVID makhalasi vaccine da sokningai karisu laite haina India lengak na lauthokre Covaxin asi anoba mutant asigi oinasu effective ni haina Bharat Biotech na ngasi haikre Vice President elect Kamala Harris na Moderna COVID vaccine kapa live oina ngasi sandokhi Maharashtra da lockdown lauthokre
ꯀꯣꯜꯀꯇꯥꯗꯁꯨ ꯃ꯭ꯌꯨꯇꯦꯟ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯁ꯭ꯇ꯭ꯔꯦꯟꯒꯤ ꯑꯍꯥꯟꯕ ꯀꯦꯁ ꯐꯪꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯨꯀꯦꯗꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯅꯥꯁꯥꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯁꯥꯕ ꯁꯦꯇꯦꯂꯥꯏꯠ ꯂꯣꯟꯆ ꯇꯧꯔꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫